Mamang chahida Myanmar Junta Lanmi Amadi ethnic rebels Singgi Marakta Khut Thoknakhibada Junta Lanmi lising ahum hena Hatkhre haina current National Union KNU na fongdokre pawasina hai current National Liberation Army gi arm wing ama oiriba KNU na haukiba chahi lising ani kunga mangada leibak adugi metro district ta nakal ani gi marakta nongmai kapnabagi thodok lising amaga chamarom thoki hairi Khut thoknabagi thodok sing aduda Myanmar Junta Lanmi Chaniga Marifu Mangarom Seki Amade Chani Humfurom na Asok Apan Nangki Haina Tha Sigitara Humdoida Fongkiba KNU gi Chahigi report Amana Hairi Junta gi Sikraba Lanmi Singh Adugi Manungda Operation Commander Singh Su Yauki Soklaba Myanmar Lanmi Singh gi Manungda Battalion Commander Ama Major Ama, Sergeant Major Ama Amade, Lance Corporal Ama Yauki Hairi. KNU gi Brigade Mangana Haukiba Chahida, Junta Lanmi gi Administrative Building Tarani Thoi Chauna Amang Ata Thokhanke. KNU gi Chahigi report asida KNLA na Masigi Mapang Oina Chatminariba Resistance Group Singgi Oinadi Asi Ana Asok Apan Yaukibagi Wafam Pankidi Hairi.